Ima bawana siliba tabuk thorum sida nang nasani aning double rasu sing na tum hayo ingonda Thoudam ai ki winati ima bawana siliba tabuk sida yaning double krisleti yai kombana oi fari adu ai ki num dangi hango kewano saksu khamna banataba pukjel khoijin tinabsu nataba ibani se punchi ki tangka amada khangauda theneraga punchi khongcha chatminani khanbada nangi thamoida karimta faudabra phawe hanadi nangna hosik hangliba wahangdo adumangni isai tonta wahang chama chamang jeki adabu mune khallaba tunda aigi phire base isare hana lokhibani yai komba nofeta maktawi wadingangdi atanandi phaukhidabra nangonda fauriba adukum aigi thamoidasu phawi adubu mune khallaba matungdadi ima babana silibase aigi fanabani aigi laibakta tamnambani haina khalli anidu makhoi gi pukningda leiba wasingdu amamamta oina phungdoknaduna aman amagi apampamda khudingsu loina tatok tasin tongminarami mafamdudangi hek wari tawraba tungda yai komba amadi Thoudam makhoi anidu yumda halase haina thorai gari manungda anidu wa ama phawba hainade tumina leinai kaibu khanba anidu khangba ngamde yai komba madi nupani aduna mati mana nupi mabu kauba haujindaba yade maramdi tungkoina punchiga oina leminadoinina yai komba itap-tapna moli Thoudamda phalapka suyenglai tabli nupase wahirai kaurai amukhak ahanba oina nupi magi mingaudo Thoudam keshu khanda adum chamna khumlai Kay hege kishimna tida amuk tumin lay amuksu nupasina wa heba hori yum phodum thilamagi ko yarinda yadi ai thilamagi Thoudam khajik michi duna yai khombadi lay aduga tabli amuksu hoi yai komba adum makha taraklami wakhalda mama pukning sonthabe yade nupa thoktabe yade haina khalai nupa pungsen olage haina chapyumna leblai ikaiteda nupa se nokningdra yai komba amukha khawdemduna doi nangi mobile number do piramu yaba natro ore numdang ai text torke Thoudam yai khombadi yengi munna aduga ai ngondara mani nangondani nangi mingdo Thoudam hebadai Thoudam ko buyam sangna ko budo thalli duna sambida doyena ko bunida foi number piramo hoi piramge se hairake okay Thoudam tapna moli magi mobile number do hari yai kombasu makhutna maduna number do save takshili okay didi moli anidu tabli wari sana dana gari do Thoudam khogi yum tamna thoraki yumgi thongal mapai rupada khami gari do lehoroko phusabuzana leyo Thoudam wa haida garidagi kumthai ahanba yai kombaga punba wari sanaba oibana masada comfortable di kya oidrabani adubu ma utpamakti uthokti phazana nahanganuko call torkani hore lohomba thijinaba tawse yaba natro Thoudam ikaina nokmi khaktorumduna ahemba wati haramdana adum grongong chensilai yai kombasu Ngaya khakti tumina mafamduda leiramlaga nokfetawna garidu momai leiktuna halai yum yorukpaga yai komba nokmi maithongdu adum leikri kahada changlakpaga mapiga hongdoktagai
ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯍꯤꯞꯄꯒ ꯃꯨꯠꯀꯗꯨ ꯑꯥ ꯌꯧꯅ ꯂꯩꯈꯠꯈꯩ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯔ ꯄꯨꯡꯖꯥ ꯑꯃ, ꯅꯣꯡꯃ ꯑꯃ, ꯅꯤꯅꯤ ꯑꯃ, ꯍꯨꯝꯅꯤ ꯑꯃ, ꯃꯔꯤꯅꯤ ꯑꯃ, ꯂꯣꯏꯁꯤ ꯂꯣꯏꯍꯟꯁꯤ ꯍꯧꯍꯟꯈꯤꯁꯤ ꯃꯇꯝ ꯃꯥꯗꯤ ꯄꯨꯔꯛꯁꯤ ꯍꯨꯝꯗꯨꯅ ꯋꯥꯔꯤꯁꯤꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯇꯥꯡꯀꯛꯇ ꯃꯔꯨ ꯑꯣꯏꯕ ꯇꯝꯕ ꯑꯣꯏꯕ ꯁꯥꯕꯤ ꯁꯥꯅꯣ ꯑꯅꯤꯁꯤꯒꯤ ꯋꯥꯔꯤ ꯃꯕꯥꯅꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯇꯥꯡꯀꯛ ꯈꯔꯗ ꯂꯨꯍꯣꯡꯕꯒꯤ ꯀꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯦꯞꯅꯈ꯭ꯔꯦ, ꯌꯥꯅꯈ꯭ꯔꯦ, ꯋꯥꯔꯣꯏꯄꯣꯠ ꯐꯥꯎꯕ ꯄꯨꯈ꯭ꯔꯦ, ꯑꯗꯨꯛ ꯊꯨꯖꯤꯟꯈ꯭ꯔꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯄꯟꯊꯨꯡꯁꯤꯗꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯋꯥꯔꯤ ꯁꯥꯔꯤ ꯏꯀꯣꯏ ꯀꯣꯏꯅꯗꯅ ꯑꯗꯨꯝ ꯆꯝꯅ ꯍꯥꯟꯅꯗꯩꯒ ꯍꯦꯟꯅ ꯑꯗꯨꯛ ꯏꯔꯥꯡ ꯍꯩꯕ ꯏꯔꯥꯡ ꯐꯕ ꯅꯨꯄꯥ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯅꯨꯄꯥ ꯌꯥꯏꯈꯣꯝꯕ ꯍꯥꯏꯕꯁꯤꯁꯨ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯍꯧꯈꯤꯕꯅ ꯑꯗꯨꯝ ꯍꯧꯍꯟꯈ꯭ꯔꯒ ꯊꯝꯂꯒ ꯇꯁꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯌꯥꯏꯈꯣꯝꯕꯅ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯅꯤ, ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯈꯜꯂꯛꯏ꯫ ꯀꯩꯗꯧꯔꯤꯒꯦ? ꯊꯥꯗꯣꯏ ꯈꯨꯝꯗꯦ꯫ ꯗꯣꯏ ꯇꯥꯕ꯭ꯔꯣ? ꯊꯥꯗꯣꯏ ꯈꯨꯝꯗꯦ, ꯈꯨꯝꯂꯛꯇꯦ꯫ ꯀꯩꯕꯨ ꯈꯟꯕ ꯅꯨꯄꯤꯁꯤ ꯉꯥꯎꯔ ꯖꯥꯠꯂ ꯈꯪꯗꯦ ꯑꯩꯁꯨ꯫ ꯍꯟꯗꯛꯁꯨ ꯌꯥꯏꯈꯣꯝꯕ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯊꯥꯗꯣꯏ ꯇꯥꯕ꯭ꯔꯣ? ꯗꯣꯏ ꯊꯥꯗꯣꯏ ꯍꯟꯗꯛꯇꯤ ꯌꯥꯝ ꯇꯞꯅ ꯃꯣꯂꯤ ꯃꯣꯂꯤ ꯈꯨꯝꯂꯛꯏ꯫ ꯇꯥꯏ, ꯀꯩ ꯍꯥꯏꯒꯦ ꯗꯗꯥ? ꯁꯣꯝꯗ ꯌꯥꯏꯈꯣꯝꯕ ꯃꯃꯤꯠꯇꯨ ꯁꯨꯛꯏ ꯑꯗꯨꯒ ꯑꯣꯏ ꯅꯪ ꯀꯥꯏꯗ ꯃꯥꯡꯉꯨꯒꯦ? ꯑꯩꯅ ꯀꯧꯔꯤꯗꯨꯗꯤ ꯇꯥꯗꯕ꯭ꯔꯥ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯁꯨꯝ ꯇꯥꯔꯤꯅꯤ꯫ ꯑꯦ ꯇꯥꯔꯤꯕ ꯍꯥꯏꯕ? ꯑꯣ ꯌꯦꯁ, ꯊꯝꯃꯒꯦ꯫ ꯀꯩꯒꯤ? ꯈꯪꯗꯦ, ꯊꯝꯃꯒꯦ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯈꯪꯗꯦ, ꯂꯩꯔꯝꯃꯣ, ꯑꯩ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯛꯀꯅꯤ, ꯑꯣꯀꯦ? ꯗꯗꯥ, ꯑꯁ ꯐꯔꯛꯇꯦ ꯅꯪꯁꯨ, ꯇꯧꯅꯨꯀꯣ ꯑꯗꯨꯃꯥꯏꯅ, ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯃꯤ ꯃꯥꯡꯗ ꯏꯀꯥꯏ꯫ ꯏꯀꯥꯏꯕ ꯌꯥꯗꯦ, ꯑꯩ ꯅꯪ ꯎꯅꯤꯡꯉꯤ꯫ ꯑꯁ ꯀꯣꯟꯅ ꯅꯣꯏꯗ ꯎꯅꯁꯦ ꯑꯗꯨꯝ꯫ ꯌꯥꯗꯦ, ꯁꯦ ꯑꯩ ꯂꯥꯛꯀꯅꯤ, ꯊꯝꯃꯣꯀꯣ, ꯊꯝꯃꯦꯀꯣ ꯑꯩ꯫ ꯗꯗꯥ ꯀꯣꯜ ꯀꯛꯈꯤ꯫ ꯊꯥꯗꯣꯏ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯖꯔꯒ ꯂꯩ, ꯎꯄꯥꯏ ꯂꯩꯇꯦ ꯃꯥ꯫ ꯁꯣꯝꯒꯤ ꯅꯨꯄꯥꯁꯤ ꯍꯟꯗꯛ ꯏꯔꯥꯡ ꯃꯄꯤ ꯑꯣꯟꯈꯠꯂꯛꯂꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯃꯄꯤ ꯁꯦꯠꯆꯤꯜꯂꯤ꯫ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁꯇ ꯑꯣꯏꯅ ꯁꯦꯠꯂꯤ ꯉꯁꯤꯗꯤ꯫ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯆꯤꯟꯗ ꯏꯁꯩ ꯃꯆꯥ ꯑꯃꯒꯁꯨ ꯉꯥꯡꯂꯤ꯫ ꯒꯥꯔꯤ ꯁꯣꯗꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗ ꯍꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯍꯟꯅꯒ ꯅꯥꯛ ꯌꯦꯛꯇ ꯌꯦꯡꯕꯖꯥꯠ ꯅꯠꯇꯦ, ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯏ, ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯊꯥꯗꯣꯏꯁꯨ ꯁꯣꯝꯗ ꯌꯥꯏꯈꯣꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯑꯗꯨꯝ ꯈꯪꯕꯅ ꯃꯥꯁꯨ ꯆꯝꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯨꯏꯗꯦ, ꯀꯨꯏꯕ ꯅꯠꯇꯦ, ꯐꯠ ꯊꯣꯡꯒꯥꯟꯗꯨꯗ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯃꯈꯣꯡꯅ ꯍꯦꯛ ꯅꯤꯜꯂꯤ꯫ ꯊꯥꯗꯣꯏ ꯇꯥꯍꯥ ꯇꯥꯍꯥꯅ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯐꯠ ꯀꯥꯈꯠꯂꯛꯏ꯫ ꯆꯠꯁꯤ, ꯆꯣ, ꯀꯨꯏꯕ ꯌꯥꯔꯣꯏꯀꯣ? ꯗꯗꯥ, ꯑꯩ ꯆꯩ ꯆꯥꯅꯦꯕ, ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯄꯁꯦ ꯇꯧꯍꯩꯗꯦꯕ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏꯕ, ꯋꯥ ꯉꯥꯡꯅꯨ꯫ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯅꯤ, ꯅꯪ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯑꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯑꯩꯗꯤ ꯉꯁꯤꯗꯤ ꯀꯩꯅꯣ ꯌꯥꯝꯅ ꯊꯥꯗꯣꯏ ꯌꯥꯏꯈꯣꯝꯕꯅ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯗꯗꯥ, ꯀꯥꯔꯟ ꯇꯧꯕ ꯌꯥꯔꯣꯏꯀꯣ? ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯏꯁꯥ ꯁꯣꯛꯄ ꯌꯥꯔꯣꯏ, ꯁꯣꯛꯀꯦꯁꯨ ꯈꯜꯂꯛꯀꯅꯨ, ꯑꯩꯗꯤ ꯌꯥꯝ ꯆꯥꯎꯅꯤ ꯍꯥꯏꯁꯤꯅꯤꯀꯣ? ꯌꯥꯏꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯍꯩ ꯑꯉꯥꯎꯕꯤ, ꯚꯥꯞꯇꯤ ꯅꯪꯁꯨ ꯐꯩꯅꯦ ꯅꯪꯀꯣ? ꯊꯥꯗꯣꯏ ꯏꯀꯥꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁꯨꯒꯠꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯋꯥ ꯍꯥꯏꯗ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯅꯨꯡꯁꯤꯅ ꯃꯆꯤꯟꯗꯨꯅ ꯊꯦꯡꯉꯤ꯫ ꯊꯥꯗꯣꯏꯁꯨ ꯋꯥ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯃꯣꯂꯤ ꯃꯣꯂꯤ ꯌꯦꯡꯗꯨꯅ ꯃꯇꯧꯗꯨ ꯑꯗꯨꯝ ꯂꯩ꯫ ꯗꯣꯏ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ, ꯑꯗꯨꯁꯨ ꯗꯗꯥ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯃꯤꯠꯀ ꯃꯤꯆꯥꯟꯅꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨꯅ ꯂꯩꯔꯤꯗꯨ ꯊꯣꯡꯒꯥꯟꯅꯤꯒ꯫ ꯊꯥꯗꯣꯏꯅ ꯗꯗꯥ, ꯆꯠꯂꯁꯤ,
ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯔꯣꯃꯥꯟꯁ ꯇꯧꯔꯒ ꯂꯩꯔꯤꯁꯦ꯫ ꯌꯥꯏꯈꯣꯝꯕ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯃꯊꯟꯇ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯃꯥ ꯂꯩ꯫ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯑꯗꯨꯝ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯖꯨꯔꯥ ꯑꯣꯏꯈ꯭ꯔꯦ ꯂꯝꯕꯥ ꯑꯣꯏꯈ꯭ꯔꯦ ꯑꯅꯤꯁꯦ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯁꯩꯍꯧꯗ ꯊꯦꯡꯅꯗ꯭ꯔꯕꯁꯨ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯄꯨ ꯍꯥꯏꯗꯨ ꯑꯣꯏꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯒꯤꯅ ꯅꯨꯄꯤ ꯃꯥꯅ, ꯅꯨꯄꯤ ꯃꯥꯒꯤꯅ ꯅꯨꯄꯥꯅ ꯑꯣꯏꯈ꯭ꯔꯦ ꯂꯦꯞꯅꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ꯫